Mahousaagum ngasisu ngangum samsinda ehakna nungairo wari ama miyangni mamangda khudon tamjari. Wari adugi mamingna Tellaba metkup amada punsi. Samudraga langkhonga khenaba haiba wahaisina ahongba kaya purakli. Khenaba nang kaidawna leremniba? Aidi mina lehenbani. Mi nangnadi kanana semliba? Mi aidi laina semlambanina. Pakhum phangdraba wahang kaya naibo pisak chenthariba punsigi isel aduda ngasidi pakhum phangnanaba honarakli. Punsi sandhyana mayum changlamdai mikupsida hira mani muktagum tanik ngaliba. Ima lebak Manipur-sida achumba thiruba ibo bisak ai panthum khangdana punsigi Tellaba metkup amada makai salai khangdraba nonglei nusit amana humtokna punsi loikhagadra wadaba ngamde ibo bisak. Punsigi khongchat ase amuksu wakhal tarubada nokningi. Mayagi sangsara ase yengkhibada mai ngangkhai leitana pakraba ahangma malang asida musi thokliba mapunsi loiragadaba thawa michakum loiragadra haina chingnadaba ngamde ibo bisak. Mahakna hingliba khuing asi mi ama hatokbada karisu nachungdraba ngasigi samaj asida ibo bisak machachingi khallubada nungpal animak pothaba ngalokte.